Langthabal Kunjada Leikhomga Loinaba gas Kapthorkkhre Anaba amasung mironbising safagadaba mafamda hongdoknaba khangankre. Imphal West ki Langthabal Kunja awang leikaida leiba Yurembam Manihar apokpa leikidraba Yurembam Manaugi Inkolda hand pump semnaba leibak hutpagi thabak chathabada khangaudana Leikhom Leinanga Loinaba gas Kapthorkpadagi angakpa oinakre. Thawdok asi haukiba May 13 gi numidang wairam pung 5 minute 57 rom tabada thokibani. Thawdok adu thokraba matung Imphal West ki District Magistrate TH Kiran Kumarna mafam adugi meter chamana konba mafam singda leiba sor honbagi nungaitaba leiba anaba COVID naruba miyoising apikpa angangsing amasung nauna mirolakpa nupising safagadaba mafamsingda hongdoknaba khangankre. Maduda natana mafam adugi akoibada hauba manamasing singsu ningthina chamthoktrabadi chadanabasu khangankre. Kiran Kumarna thokiba order adugi matung inna Leikhom Leinanga loinana gas Kapthorkpa aduna mafam adugi nungshit amasung leimaising ningthina yengsinbagi tangai fadaba leiri hairi.